Thoubal District ki Wangjing tentha AC ki manungda leiriba Wangjing ki Loumi singda Federation of Civil Society Organization Focs Thoubal District Amadi Wangjing Panchayat Apunba Club Organization WANGGPACO ga Loinna Apunba meira paibee Wangjing GP AMPL ga khutsamnaduna Loumi singda Urea Haar Yenthokpa Houkhre Thoubal District ki manungda leiriba Loumi ichil inaosingna Urea Haar gi awatpa leirabadi Wangjing irabot lamkhai gi oposite leiriba Federation of Civil Society Organization Focs Thoubal District ki office ta lakpiduna pau pibinabasu Salam Surchan Singh President Federation of Civil Society Organization Focs Thoubal District na miyamda appeal tawrakli Manipur ki hojik oiba masida koi Loumi singda awabadi yengaga koi Thoubal District Focs Amadi Wangjing Apunba meira paibee Apunba Club punsanaraga akoi khutsamnaraga akoi Loumi singda namjaba Haar bek amamam anine tang Loumi singda akoi phanganbagi tanja do akoi ngasi lojari maramaduna akoi Wangjing Amadi Thoubal District ki mafamda leibiriba Loumi singnau singi awatpa Haar gi ledasu akoi Wangjing bazar hairo lamkhai gi opposite leibiriba akoi Focs ki office ta akoi pau pibiro amasung akoi pau pibirakuna haiba miyam gi Loumi singi awatpa punamakta akoi Focs na akoi Thoubal District ki akoi Loumi sing Amadi orang kita bakal harga apa betul itu lokasi ini hadap Focs di Malaysia ki Thoubal District Focs ki Malaysia ki bermiam dah aku itu